ꯄꯥꯎꯃꯤꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠꯁꯒꯤ ꯑꯣꯐꯤꯁ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯃꯦꯖꯣ ꯈꯨꯟꯒꯤ ꯑꯁꯣꯝꯗ ꯇꯥꯒꯗꯕ ꯑꯗꯨꯒ ꯅꯥꯀꯟꯒꯤꯁꯤꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯑꯗꯨꯒꯨꯝꯂꯕ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯒꯤ ꯒꯦꯠ ꯃꯃꯥꯡ ꯌꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯅꯤ꯫ ꯔꯤꯁꯤꯞꯁꯟ ꯂꯩꯔꯦ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯤꯁꯤꯡꯁꯤ ꯈꯥꯝꯃꯝꯃꯒ ꯃꯇꯨꯡꯗ ꯏꯟꯊꯣꯛꯄ ꯌꯥꯗꯅ ꯑꯗꯨꯝ ꯂꯩꯍꯧꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯊꯪꯒꯤ ꯂꯣꯛꯇꯥꯛ ꯍꯣꯜꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯣꯛꯇꯥꯛ ꯍꯣꯜ ꯃꯅꯨꯡꯒꯤ ꯃꯈꯥꯒꯤ ꯁꯤꯁꯨ ꯏꯁꯤꯡꯅ ꯐꯖꯅ ꯊꯨꯝꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯁꯤꯗꯒꯤ ꯑꯣꯀꯦ, ꯍꯧꯖꯤꯛ ꯃꯦꯖꯣ ꯈꯨꯟ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯃꯃꯥꯡꯒꯤ ꯍꯦꯛ ꯀꯣꯠꯆꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯏꯟ ꯂꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯔꯕ ꯌꯥꯏ? ꯀꯦꯖꯤ 2 ꯒꯨꯝꯕ ꯑꯃ ꯇꯥꯕ ꯑꯃ ꯐꯥꯔꯦ꯫